Separate administration की matangda Kuki MLA sing AMADI shuda leiriba Kuki Millitants singa Guwahati da watanakhrei. Kuki jo Furuf ki oiba tokhaiba lenga ama leihanaba makhoi gi demand gi matangda Manipur gi Kuki MLA sing Kuki Loop sing AMADI suspension of operation da leiriba Kuki Militant group sing ngasi Guwahati da unaduna closed door da watanakhrei. Agency gi pauna hai Manipur gi irang tapna nemtharakpaga iroinana Kuki jo gi oiba separate administration ama leinaba demand tawduna lakhiba wafam gi matangda makha tana kari khongthang lokhatpa yabage haibagi matangda khananabagidamag Kuki community miyoi sing haukiba yumsagaisan numitagi hauduna Assamgi konung Guwahati da mathang laknaduna hotel amada punna thunglaki hotel asimakta da closed door da ngasi wari sanakibana maram oiraga kari gi matangda wari sanakibagi haibagi matangda chapchana khangba ngamkhide. Adumokpu MEEFAM aduda saru yakiba miyoi amana phongdorakpagi matung inadi Manipurda Kuki jo miyam tathi tawoina amadi namthaduna lakliba asidagi free oinaba Indian Constitution gi makhada community asigi oiba separate administration ama soidana lehanabagi matangda kupna khanakhi. Loinana Manipur manungda Kuki jo gi oiba separate administration ama lehanaba makhoi gi demand asi fangnaba central government ta makhoi gi oiba karamba wafam sing thamduna taksingani haibagi matangda su khanakhi hairi. Manipurda president rule thambadagi state asigi irang tapna farakpaga iroinana lengaki mathangi oiba khongthangdi Manipurda matam chuppagi oiba santi lehanabagi matangdani asiguma fibam asi lakpaga iroinana stakeholder pumnamangna tungda kari thabak lokhatkadagi haibagi matangda wa khanaba hongnarakle haina atopa pawgi likhun amana phongdorakli. Assamgi makok thongba police officer amana Manipur gi Kuki MLA sing Kuki Loop sing amadi shuda leiriba group sing gi oiba MEEFAM ama ngasi Guwahati gi mafam amada pangthokre haiba chumbani adubu wari adu mafam asigi administration da hana khangalamba tawdana pangthokhibani MEEFAM adu ngasi nungthil athengba phawa pangthokhi adubu masigi matangda aikhoida paw amata hana pirakhiba leite aikhoina phangba pawda MEEFAM adu da miyoi 15 rom saruk yaki haiba khangle haina PTI da phongdorakli. Ningsing BI Chief Minister Nongthomam Birena chahi sigi February 8 da Chief Minister fam thadokhraba matung February 13 da Manipur da President rule thamkhibani. Kumja 2027 fawba leigadaba Manipur Legislative Assembly hojik suspended animation da thamlibani. Ukhrul da 75 suba Naga plebiscite day pangthokhrei. India na Naga political issue lumna laude India mabukchel sengde Nscm All Naga Student Association Manipur Ansam Amadi Tangkhul Katamnaw Saklon na senduna 75 suba Naga plebiscite day gi thoram ngasi Ukhrul District Headquarter gi Town Hall da pangthokhrei thoram aduda Nscm GPRN gi member collective leadership RS Rising Nscm GPRN gi member collective leadership Kraibo Chawang UNC gi president NG Lorho Nscm GPRN gi Kilonsar Amadi WTRCAO caretaker Samson Jazo NWU gi president Priscilla Tuimai NPM HRH ki convener Johnson Majamo Yauna TNL CNPO JTC NPO NWUC ADDBUA ZDWA TSL TNAL Amadi TMNL gi mihut sing su saruyaki thoramadu da saruyaki basingna athubada Naga political solution puraknaba wafam phongdokpaga loinana India na ngasi fawba Naga issue gi waroisin puraktana thambada pendaba wafam sing thamki loinana May 13 asibu Naga plebiscite day lauthokpaga loinana numit asida Naga taba mafam singda school yauna loisang sing chuti oinaba su lauthokhi amaromda 75 suba Naga plebiscite day ga Mari Lenana Nscm gi chairman Q2 kuna sovereign nation ama oina Naga political identity mayek sengna khanganaba amatang oina Naga sing leptuna sigumba historic oiba amadi chumduna lehoragadaba ningsing thorum ama pangthokpada apenba poi Declaration of Naga Independence amasung plebiscite yumfam oikiba framework agreement ki damak Naga singna matam pumbada lepkani haina phongdokhrei kumja 1929 gi January 10 da Naga singna Simon Commission da Memorandum ama pisin kiba dumakna Naga Declaration of Independence ki maru hunba haukrabani masi Naga gi historical amadi political right ka mari leinaba Naga miyam gi pukningda yektuna lehoragadaba thaudok amani amadi masima haujiksu Nagaling gi manungda leiriba Naga miyam gi nakongdana ninduna leiri indigenous miyam gi damak leiriba internal law amadi human right na pambai oiduna Naga miyam gi democratic spirit ama laknabagi lambi ama ohenabagi damak isor thagali haiba wafam thamki
Indo-Naga history asina Indian singi pukningda kari kanamba miyeng Naga singda yenglibage haibagi chap chana khangdoknabagi para ama ohele. Naga political movement ngasi chahi 64 faragle adubu sanglaba chahi asi makoigi political ideology amadi constitution gi manungda Naga miyambu namduna henduna lakli makoigi India thajaba hatpa lamchana ikoigi hakki damak mangda hena khongpham chena leptuna changsinnabagi thawna pibo oina thokle. Naga nation amagi senglaba sovereign right pu occupational force na kaidawnungda maithiba piba ngamloi haibasi senglaba Naga political movement asina taklabani haina su phongdokhi. Mangna makha tarduna ngasidi amuk hanna common draft ki matangda wafam kaya ngangnaba amuk haurakle. Matangsida India na khanggadabani makhoigi agency ki khaidok khaijin gi tawriba politics pu Naga miyamna mayek sengna uba ngami haibasini. Common draft ki wafam asi yamna historic oiba kumda 2015 gi August 3 da sign tawnakhriba framework agreement adubu masak mawong thugaina ba honarakpani. Framework agreement adu India na Naga gi unique history bu masak khangi haiduna sign tawnakraba agreement amani adumangna Naga declaration of independence asi chumbani haiba takrabani haina su makha tana phongdukhi. Naga political solution amasung framework agreement ani asi kaidawnungda tokhaiba yaroi. Framework agreement gi wangbada purakpa solution amata chatnaba yaroi. Framework agreement gi mathakta makha tana Indian constitution gi makhada atai agreement amata sign tawroi ekhoigi achumba puwari masak munna khangi amadi masigi damak Naga singna matam chupada ikai khumnagani. Kumja 1947 gi August 3 da Naga sing sovereign independent nation amagi damak lepli haiba malemgi miyamda khangankibaga loinana plebiscite sovereign Naga nation buchada 99.9 na saugatkibani masima ikoigi democratic right amadi dignity ni maram asina Naga independence amasung Naga plebiscite yumfam oikiba framework agreement kidamak matam pombada Naga miyamna lepkani haina su NACN gi chairman Q2 na makhata na phongdokhi. Firefighting gi matamga chunaraba khusukhulai sing chief secretary Prasanta Kumar ngasi khusinakre. Imphal gi akoibada leiba leirak sing concrete road onthoklagani lauthokre. Manipur Fire Service na lamdam asida thokpa maheulang poktagi ngakthokpa ngamnabagi ahenba khongthang ama oina taraga mangarak suba Finance Commission Government of India gi senthang makhada leiba motor cycle ga loinana water meets firefighting unit tara rescue equipment amasung fire proximity suite yauba water browser liter lising Taruk ki capacity oigadaba mari amadi naungna thabak hawankhibaga loinana state ki senthang makhada saba Manipur Fire Service ki training conference hall amadi Fire Prevention Wing Office Manipur ki Chief Secretary Prasanta Kumar IAS nangasi haunabi matungina sangkawaga loinana district mapala leiba fire service station singda yohana balam thakre. Churachandpur Kangpokpi Senapati More Jiribam Chandel Bisnupur Thawal amadi Imphal da gari sing adungasi yantokhi. Thoramaduga mari lainana Manipur ki Chief Secretary Prasanta Kumar IAS na haikibada Manipur Fire Service ta nauna hapchilagliba matamga chunaba khulaising asina maiheulang pok thengnabada achoba mating ama oiragani. Ngasi sangariba Fire Service ki training conference hall amadi Fire Prevention Wing gi office amadi fire fighting gi gari sing asi Manipur Fire Service ki yamna singthaningai oiba khongthang amani haiki. Chief Secretary na makhata na hai fire fighting gi khulaising asi Churachandpur Kangpokpi Senapati More Jiribam Chandel Bisnupur Thawal amadi Imphal Fire Substation na sinjidnabna bani. Kudong tiba thodok sing tholakpa matamda miyangi punsi amadi lanthum kannaba hotnabada Fire Service ki personnel sing na lawriba thodang asi yamna singthaningai ni masigi damak chawkthokpa poi. Chief Secretary na hai hauji Imphal gi akoibada leiriba fibam asi afaba mawongda thamnaba lengana thorang paikhali. Imphal town gi akoibada leiriba lambi sing concrete road ohonaba thorang paikhatpa hore. Rigid Bemen project ki makhada kilometer 350 rongi oigadaba Imphal gi akoibada leiriba leirak sing yauna lambi sing asi concrete road ohena bahonari lambi asi lakliba chahi anirom asi loisin mangamgani khali. Thabak sing asi loisilabadi Imphal gi akoibada leiriba lambi sing afaba lambi oiragani masina Fire Service ki thabak thoram sing de hena khudong chaba ohelagani haiba wafam phongdokhi. Maheulang pok tingnabada achobo mateng oigadoriba firefighting equipment sing adu Chief Secretary Prasanta Kumar Singana luchingduna Home Department ki Commissioner N Ashok Kumar, Home Department ki Joint Secretary Dr. M Beto, Manipur Fire Service ki Director L Navachandra su saruyakhi.